ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩ ꯐꯥꯕ ꯅꯣꯡꯗ꯭ꯔꯦꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯅꯤꯄꯥ ꯅꯣꯡꯗ꯭ꯔꯦꯜ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯏꯄꯪ ꯄꯪꯖꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯃꯄꯥꯕꯨꯡꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯝꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥ ꯑꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯁꯨꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯀꯣꯅꯨꯡꯒꯤ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯂꯨꯔꯒ ꯃꯗꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯍꯦꯛ ꯂꯣꯏꯅꯕ ꯃꯤꯁꯤꯡꯁꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ, ꯍꯦꯛꯇꯃꯛ ꯊꯤꯅ ꯆꯩꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯒ ꯇꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯕꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯃꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯣꯡꯗ꯭ꯔꯦꯟꯁꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕꯗꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯗ꯭ꯔꯦꯟ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯏꯪꯈꯣꯜ ꯃꯇꯥꯏꯗꯒꯤ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥ ꯏꯇꯣꯟꯁꯤꯡ ꯑꯁꯤꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕꯁꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯋꯣꯏꯕꯒꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ "ꯍꯥꯏ, ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯑꯍꯜ ꯃꯈꯣꯜ ꯁꯥꯗꯨꯅ ꯂꯥꯎꯔꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤ ꯈꯪꯅꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯗꯣ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯟꯕ, ꯃꯈꯣꯡ ꯇꯦꯛꯄ, ꯃꯈꯨꯠ ꯂꯩꯊꯦꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ "ꯌꯨꯝ ꯃꯩ ꯊꯥꯔꯦ, ꯌꯨꯝ ꯃꯩ ꯊꯥꯔꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇꯃꯛ ꯂꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯄꯥꯈꯠꯇꯨꯅ ꯆꯦꯟꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯋꯥꯏꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯁꯥꯗ ꯋꯥꯏꯔꯕꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯌꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝꯗꯨꯒꯤꯗꯤ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯏꯅ ꯀꯨꯞꯂꯒ ꯁꯥꯟꯅꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯋꯥꯏꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯃꯨꯠꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯑꯣꯏꯅ ꯋꯥꯏꯗꯨꯅ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯒꯤ ꯌꯨꯝ ꯑꯣꯏꯅ ꯃꯩ ꯆꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯅ, ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕꯗꯨꯅ ꯂꯩꯀꯥꯏ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯇꯝ ꯆꯥꯅꯗꯤ ꯀꯜꯍꯧꯈꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯝꯒꯤ ꯃꯊꯛ ꯃꯈꯩꯗꯤ ꯃꯩꯅ ꯑꯌꯥꯝꯕ ꯆꯥꯛꯂꯦ꯫ ꯃꯩꯅ ꯋꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ, ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯀꯟꯖꯍꯧꯕꯗꯒꯤ ꯁꯣꯛꯄꯕꯨꯗꯤ ꯁꯣꯛꯎꯗ꯭ꯔꯤ, ꯌꯨꯝꯗꯤ ꯆꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅꯅꯤ ꯉꯔꯥꯡ ꯂꯧꯔꯛꯂꯤꯕꯗꯨ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯦ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯦ
ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯅ ꯀꯜꯂꯛꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯠꯇꯕꯗ ꯃꯃꯥꯡꯊꯛꯇ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯡꯗ ꯂꯪꯊꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯪꯊꯔꯒ ꯍꯦꯛ ꯊꯅꯝꯕꯒꯨꯝꯕ, ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯥꯔꯛꯄ ꯍꯤꯡꯍꯧꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯂꯤꯐꯨ ꯂꯨꯝꯐꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯉꯥꯡꯅꯔꯛꯂꯤ, ꯃꯗꯨꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯑꯃ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯩꯔꯦꯜ ꯑꯁꯤꯅ ꯎꯃꯪ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯇꯥꯅꯔꯦ, ꯃꯗꯨꯗꯤ ꯅꯣꯡꯗ꯭ꯔꯦꯟꯁꯦ ꯎꯃꯪ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯁꯤ, ꯁꯤꯡ ꯊꯤꯍꯜꯂꯨꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ, ꯀꯔꯤꯅꯣꯗ, ꯃꯗꯨꯕꯨ ꯌꯥꯕ ꯍꯧꯅꯗꯦꯗ, ꯀꯔꯤ ꯍꯥꯏꯔꯒ ꯎꯃꯪꯒ ꯊꯥꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯁꯤꯡ ꯆꯜꯂꯨꯆꯣ ꯍꯥꯏꯔꯕꯁꯨ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯑꯃꯅ, ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯇꯥꯆꯧꯅ ꯁꯨꯝꯅ ꯍꯥꯏꯌꯨ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯄꯤꯖꯧ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯅꯈꯣꯏꯅ ꯀꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯪꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯪꯗ ꯍꯥꯏꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯉꯝꯖꯕ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯦꯜ ꯈꯔ ꯂꯥꯡꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯁꯣꯞ ꯇꯧꯔꯕꯅꯤꯅ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ, ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯁꯤꯡ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯥꯊꯪ ꯇꯧꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯆꯠꯇꯕ ꯉꯝꯃꯔꯣꯏ, ꯃꯔꯝꯗꯤ ꯃꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯇꯧꯕꯗ ꯁꯤꯡ ꯊꯤꯎꯁꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯎꯃꯪ ꯃꯅꯨꯡꯗ ꯁꯤꯡ ꯊꯤꯕ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯎꯃꯪ ꯃꯅꯨꯡꯗ ꯁꯤꯡ ꯊꯤꯕ ꯆꯪꯂꯕꯗꯤ ꯀꯩꯅ ꯆꯥꯔꯒ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯒꯗꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯃꯥꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯒꯅꯤ? ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯍꯜ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯣꯡꯗ꯭ꯔꯦꯟ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯨꯔꯥ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯤ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯥꯒꯤꯗꯃꯛꯇ ꯎꯁꯣꯞ ꯑꯃ ꯀꯠꯄꯤꯔꯛꯎ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯛꯎ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯩꯕꯥꯛꯇ ꯂꯩꯕ ꯐꯪꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯂꯩꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗꯅ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯕ ꯑꯃꯒꯨꯝꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯦ꯫ ꯆꯥꯕꯁꯨ ꯐꯪꯗ꯭ꯔꯦ, ꯊꯛꯄꯁꯨ ꯐꯪꯗ꯭ꯔꯦ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯏꯁꯥ ꯑꯁꯤ ꯄꯨꯡꯆꯣꯛ ꯆꯣꯛꯊꯔꯦ, ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯩꯔꯩꯕꯥꯛ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯍꯪꯖꯔꯨꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯎꯁꯣꯞ ꯇꯧꯗꯨꯅ ꯆꯥꯛ ꯄꯤꯖꯔꯕꯗꯤ ꯃꯥꯒꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯂꯥꯛꯂꯒ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯅ ꯅꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯎꯁꯣꯞ ꯑꯃ ꯀꯠꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯅ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯍꯥꯛꯀꯤ ꯎꯁꯣꯞꯇꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯃꯛ ꯀꯠꯈꯤꯕꯅꯤꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥ ꯑꯗꯨꯅ, ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏ, ꯑꯗꯨꯅ ꯑꯇꯣꯞꯄꯅꯤ, ꯁꯤꯅ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯎꯁꯣꯞꯇꯣ ꯈꯔ ꯊꯨꯅ ꯀꯠꯅꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ, ꯀꯠꯂꯒ ꯂꯣꯏꯔꯦ ꯈꯨꯔꯥꯇꯣꯟ, ꯑꯗꯣ ꯀꯔꯤ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯁꯨꯝꯗꯧꯔꯣ ꯏꯕꯣ, ꯎꯁꯣꯞ ꯇꯧꯕꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯁꯤꯡ ꯌꯥꯝꯅ ꯆꯪꯒꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯤꯔꯨꯔꯣ꯫ ꯑꯗꯨꯒ ꯁꯤꯡ ꯑꯗꯣ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯉꯩ ꯎꯁꯣꯞ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯅ, ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ
ꯎꯃꯪ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯀꯩꯖꯦꯜ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯩꯔꯦꯜ ꯑꯁꯦ ꯃꯤ ꯎꯕ ꯌꯥꯗꯦ, ꯃꯤꯕꯨ ꯍꯦꯛ ꯎꯔꯕ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇꯃꯛ ꯆꯥꯊꯣꯛꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯒ ꯁꯤꯡ ꯊꯤꯔꯨꯕ ꯍꯥꯏꯕꯁꯤꯃꯗꯤ ꯈꯔ ꯋꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯡ ꯌꯦꯟ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯡꯁꯤꯡ ꯑꯁꯤꯗꯤ ꯎꯁꯣꯞꯇ ꯊꯣꯡꯕ ꯌꯥꯕ ꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯁꯤꯒꯤ ꯁꯤꯡ ꯑꯁꯤꯗꯤ ꯐꯨꯊꯤ ꯍꯥꯎꯊꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯤꯡ ꯌꯥꯝꯅ ꯀꯟꯕ ꯁꯤꯡ, ꯆꯥꯛ ꯊꯣꯡꯕ ꯌꯥꯅꯅꯕ ꯁꯤꯡ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤꯃ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯅ ꯄꯨꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯒꯗꯕ ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯘꯤ ꯊꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯒꯦꯀꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯨꯔꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯈꯨꯔꯥ ꯍꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕꯗꯤ ꯉꯝꯗ ꯀꯩꯗꯧꯁꯤꯒꯦ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯍꯣꯏ, ꯑꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯔꯨꯔꯒꯦ, ꯑꯗꯨꯗꯨꯒ ꯁꯤꯡ ꯑꯗꯨ ꯄꯣꯔꯛꯂꯒ ꯎꯁꯣꯞ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯤꯔꯨꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ, ꯀꯔꯤꯒꯨꯝꯕꯗ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯆꯧꯕꯗꯨ ꯊꯦꯡꯅꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯈꯨꯔꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯀꯠꯅꯤꯡꯗꯕ ꯃꯄꯥꯕꯨꯡꯅ ꯅꯣꯔꯣꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯤꯡ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯋꯥ ꯇꯥꯅꯔꯦ꯫ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯌꯧꯅ ꯆꯪꯁꯤꯟꯗ꯭ꯔꯕꯁꯨ ꯎꯃꯪꯒꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯄꯨꯔꯛꯂꯁꯤ, ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯎꯁꯣꯞ ꯑꯗꯣ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯕꯗ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯎꯃꯪꯗ ꯁꯤꯡ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅ ꯆꯥꯔꯒꯅꯤ꯫ ꯉꯍꯥꯟꯗꯁꯨ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃ ꯀꯩꯅ ꯆꯥꯈꯤꯕꯗ ꯃꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯗꯕꯤꯗ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯤꯡ ꯈꯔ ꯊꯦꯛꯂꯒ ꯄꯨꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯁꯨꯃꯥꯡꯗ ꯊꯥꯗꯩ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯤꯡꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯈꯨꯔꯥꯁꯤꯡꯗꯨ ꯂꯥꯛꯂꯒ ꯍꯩꯃꯥ ꯅꯣꯡꯗ꯭ꯔꯦꯟ, ꯅꯪꯗꯤ ꯁꯤꯡ ꯆꯟꯕ ꯍꯜꯂꯛꯂꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯁꯤꯡ ꯆꯟꯕ ꯍꯜꯂꯖꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯪꯒꯤꯠ ꯇꯧꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯍꯥꯏ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯁꯤꯗꯤꯕꯣ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯤ ꯆꯣꯠꯁꯨ ꯌꯥꯝꯅ ꯆꯣꯠꯂꯤ, ꯑꯗꯨꯒ ꯌꯥꯝꯁꯨ ꯌꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯎꯃꯪꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯀꯥꯟꯅꯗ꯭ꯔꯕ ꯁꯤꯡꯇꯦꯛ ꯁꯤꯡꯗꯥꯡ ꯈꯔ ꯅꯪꯅ ꯌꯥꯜꯂꯒ ꯄꯨꯔꯛꯂꯦ꯫ ꯃꯁꯤ ꯑꯃꯨꯛ ꯀꯪꯕ ꯉꯥꯏꯕꯗ ꯎꯁꯣꯞ ꯑꯗꯨ ꯊꯤꯟꯊꯅꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯎꯃꯪ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯆꯪꯁꯤꯜꯂꯒ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯃꯁꯥꯁꯤꯡ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯊꯦꯛꯂꯒ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯃꯩ ꯆꯥꯛꯀꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯎꯃꯪ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯟꯕꯗꯣ ꯀꯩ ꯂꯩ ꯍꯥꯏ, ꯑꯗꯨꯅ ꯀꯤꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯅꯣꯔꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯀꯩ ꯀꯤꯔꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯈꯨꯔꯥ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯂꯦ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯈꯨꯟꯖꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯎ꯫ ꯀꯔꯤꯒꯨꯝꯕꯗ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤꯅ ꯍꯥꯠꯈꯤꯕ ꯃꯤ 19 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯀꯩꯕꯨ ꯐꯥꯕ ꯉꯝꯕ ꯃꯤ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯀꯩ ꯑꯁꯤ ꯐꯥꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ, ꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯆꯥꯎꯕ ꯌꯥꯎꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯐꯥꯔꯕꯗꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ 9ꯀꯤ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕꯗ ꯅꯇꯣꯝꯇꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤ ꯐꯥꯔꯕꯗꯤ ꯀꯣꯅꯨꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃ
ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯊꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤꯌꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯂꯕꯗ ꯃꯈꯨꯔꯥꯁꯤꯡꯗꯣ ꯌꯥꯝꯅ ꯀꯂꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯨꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯀꯩ ꯑꯗꯣ ꯐꯥꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤ 19 ꯁꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯝꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯩ ꯑꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯋꯥ ꯇꯥꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯦ ꯎꯃꯪ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯁꯤ꯫ ꯀꯩ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯕ ꯃꯤ ꯃꯁꯤꯡ ꯑꯁꯤ, ꯍꯥꯏꯕꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯆꯪꯉꯛꯇ꯭ꯔꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯀꯩ ꯑꯗꯣ ꯂꯥꯝꯕꯅ ꯉꯥꯎꯔꯝꯂꯒꯅꯤ, ꯑꯐꯪꯕ ꯑꯃꯍꯦꯛꯇꯃꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯁꯦ ꯎꯃꯪꯒꯤ ꯃꯅꯨꯡ ꯌꯧꯅ ꯊꯥꯖꯤꯟꯈ꯭ꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯩꯔꯦꯜꯅ ꯆꯥꯗꯨꯅ ꯁꯣꯏꯗꯅ ꯁꯤꯖꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥ ꯈꯟꯅꯕꯗꯣ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ, ꯍꯥꯏ ꯅꯣꯡꯗ꯭ꯔꯦꯟ, ꯅꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯅꯍꯥꯛꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯤꯡ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ, ꯐꯔꯦ, ꯑꯩ ꯊꯤꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯎꯃꯪ ꯃꯅꯨꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ, ꯍꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯦ ꯆꯠꯈꯤꯗꯧꯔꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯕ ꯁꯥꯗ ꯍꯨ ꯍꯥꯞꯆꯜꯂꯕ ꯁꯥ ꯃꯆꯦꯠꯁꯤꯡ, ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯣ ꯄꯤꯔꯨꯔ ꯆꯠꯂꯨꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥ ꯑꯃ ꯂꯥꯛꯂꯒ, ꯅꯣꯡꯗ꯭ꯔꯦꯟ, ꯅꯪꯅ ꯎꯃꯪ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯡꯊꯤꯜꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯅ ꯊꯦꯡꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅꯅꯦ, ꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯂꯥꯗ ꯌꯣꯝꯂꯤꯕ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯁꯤ ꯍꯣꯔꯦꯟ ꯅꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕꯗꯤ ꯆꯥꯎꯀꯣ꯫ ꯑꯗꯨꯝꯅ ꯄꯤꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯁꯤꯡ ꯑꯁꯤꯕꯣ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯣꯏ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥ ꯑꯌꯥꯏꯕ ꯂꯥꯗ ꯌꯣꯝꯂꯤꯕ ꯃꯌꯣꯝ ꯑꯆꯧꯕꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯝꯁꯜꯂꯒ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗꯤ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯀꯪꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯤꯡ ꯑꯀꯪꯕ ꯊꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ, ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯆꯧꯕ ꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯎ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯉꯁꯥꯏ ꯃꯈꯨꯔꯥꯉꯩꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯁꯥ ꯑꯌꯥꯏꯕ ꯌꯥꯎꯔꯤꯕ ꯂꯐꯨꯒꯤ ꯃꯅꯥꯅ ꯌꯣꯝꯂꯕ ꯈꯥꯎ ꯃꯌꯣꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯁꯥ ꯑꯃꯗ ꯀꯣꯠꯁꯤꯟꯈꯤꯗꯨꯅ ꯄꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯎ ꯑꯗꯨꯗ ꯀꯥꯈꯠꯄꯗ ꯈꯣꯡꯂꯩ ꯈꯔ ꯊꯤꯟꯊꯔꯤ꯫ ꯑꯗꯨꯒ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯆꯧꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯤ ꯀꯤꯁꯤ ꯂꯧꯊꯣꯛꯇꯨꯅ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯎ ꯃꯊꯛ ꯑꯗꯨꯗ ꯄꯔꯞ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯃꯌꯣꯝ ꯑꯗꯨꯅ ꯂꯩꯃꯥꯏ ꯌꯧꯈꯤꯕꯗꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯆꯌꯣꯡ ꯀꯥꯏꯗꯨꯅ ꯃꯆꯣꯏ ꯇꯥꯔꯦ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯒ ꯀꯩꯔꯦꯜ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯐꯪꯂꯕꯗ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯆꯥꯕꯒꯤ ꯃꯍꯨꯠ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨꯅ ꯍꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯣꯔꯦꯟ ꯆꯥꯕ ꯃꯇꯝꯗ ꯁꯤꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯁꯥ ꯃꯆꯦꯠꯁꯤꯡ ꯑꯗꯣ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯆꯥꯔꯨꯕꯗꯗꯤ ꯍꯨ ꯌꯥꯎꯕ ꯁꯥ ꯃꯆꯦꯠ ꯑꯌꯥꯏꯕꯅꯤꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯍꯨꯒꯤ ꯃꯩꯆꯥꯛ ꯐꯪꯂꯗꯨꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨ ꯁꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ
ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤꯅ ꯃꯇꯥ ꯇꯧꯗꯨꯅ ꯁꯤꯁꯤꯟꯅꯔꯤꯕꯔꯥ ꯑꯁꯣꯝꯅ ꯈꯜꯂꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯐꯅ ꯀꯨꯏꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗꯅ ꯀꯝꯗꯧꯔꯤ ꯁꯣꯝꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯎꯃꯪ ꯃꯅꯨꯡꯗ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯆꯪꯈꯤ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯎꯃꯪ ꯑꯗꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯀꯩ ꯑꯗꯨꯁꯨ ꯁꯤꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯄꯥꯝꯕ ꯀꯩ ꯑꯆꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯄꯥꯎ ꯑꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯇꯝꯈ꯭ꯔꯤ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯁꯤꯡ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯐ ꯐꯠꯇ ꯀꯔꯤ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯅꯤꯡꯊꯧꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯠꯂꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯨꯔꯥꯁꯤꯡ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯂꯣꯏꯅꯃꯛ ꯂꯥꯛꯂꯦ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧꯅ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯩꯔꯦꯜ ꯑꯗꯨ ꯐꯥꯕ ꯅꯠꯇꯦ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯃꯊꯪ ꯁꯤꯖꯈꯤꯅꯕ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯧꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯁꯤꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯞꯈꯤꯕ ꯁꯥ ꯑꯌꯥꯏꯕꯗ ꯍꯥꯞꯈꯤꯕ ꯍꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯔꯦꯜ ꯑꯗꯨ ꯁꯤꯕꯅꯤ ꯑꯗꯨꯅ ꯀꯩꯔꯦꯜꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯊꯧꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯀꯌꯥꯗ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯌꯥꯗ ꯅꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯉꯝꯂꯣꯏ ꯈꯜꯂꯕ ꯊꯕꯛ ꯑꯗꯨꯗ ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯎꯃꯪꯒ ꯊꯥꯖꯤꯟꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯂꯩꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯃꯈꯨꯠꯇ ꯁꯤꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯈꯤꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯃꯔꯨ ꯁꯤꯠꯅꯅ ꯀꯣꯛꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯃꯃꯥꯕꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ